ngasi puduna lakchari Manipuri wari laikolgi nausumgi ani suba tangkak laubirasi. Mane khoida chatkani lakpa Kishore do thongal yauraga changadaba hangoire. Kishore khanba haurai mane na karigumba kanagi angangno kadaidagino hanglaklabadi kari khumgani. Asengba haidokluba yaba natte. Ngaihak khallaga thoklaba ama laklani khanduna Kishore thongal adu kansillaga tapna koyeng yengladuna yum aduda changlaklami. Mane khoigi ingkholdu lamangdong kaithelgi nungchupta leiriba ching adugi nakan amadani. Khitang ngamlap tawi. Konthong adu konthong jai ahum khakna loli. Sambal leitana chawrabi ingkhol adu ikoi silami. Sumang ado napi maka ama phauba tade. Yum ado thainagi ina kuppa yum jawni. Chawraba mangol aduda leisabi macha ama khwang phi saduna leirami. Madu urubada Kishore thaina khamba thoibigi warigi thoibi ningsinglai. Yen ama ani khak ingkhol aduda chenduna sanari. Insang napi yamna phaba matam nathrabasu makhoigi yumgi nakanda insang napi khara isang sangna hauri. Awang ithang thangba ingkholgi aroiba saruk aduda sambal oina yengthau pambi khara hauri. Nungsitna humbada maru luk'i. Yumgi maning thangba chingthakta hanureina ingangang asangba marak aduda satli. Makha ithang thangba wapal adudana kwak thabina yetlaga ngaksang ngangna panbadudi onthokna ningthi jakre. Warakki tayal angangba haibadu adumna ningthi jaramgadra khalai. Aduda nattana nobab pambi champra pambi kharasu ingkhol mayai aduda hauri ingkholgi magun hapkatli. Yena khadana chugi phaidom leikhre. Kishore yamna ningjing mangjingna mangonda phi saribi aduda mane leibra hanglai. Nupi adu Kishore da ngakna yenglaga phak ama tharaga thangna basida chatkre kauruge haina prap chatkirami. Kishore angang adu pamladuna phak aduda phamtharami. Mangol adu leimu hai. Mangonda Krishna hek pokkaga kasum sangdagi thong hangladuna Devaki ki maphamdagi pukhiba amadi Jashoda na yokhiba aduda nattana khambana kaw phaba thoibi loi thaba phi saba kai phabra chingba lai kaya marumna mangol adu ithan thalli. Yum asimak Kishore angang oiringaida mane luhongbada lakhre adudagi ngasi amuk laklibasini. Kishore gi mapa hek sikhibadagi Kishore ga mane ga mari lapthok nakhrabani. Ngasi Kishore na mari amuk naksin na hotnarare. Mane aduna mangol karaktringaidagi hauna laurai. Kadai Kishore lai haibadi. Mane na Kishore bu Kishore kawi. Chensillaktuna mane na matam kuina unadraba mayadubu kolare. Kishore na matam bakta angang pambadu hek urakpada mane aduna sakpham hanjinduna yengduna leire. Kishore na angang adu mane da pirakle aduga imungda changlakle. Mane aduna mamit adu suptoktuna makhut yetki khudombi aduna Kishore gi mamit hek kotkadaba makhai tauraduna sonthangna hairai. He nangna yu thaktuna ngausinaba pelaktraduna kadaidagi angang no nangna puraklibase natte nangbu nupi leirabro. Kishore pukningdadi yamna langtaknare adubu noksinnaraga ithau thawoidaba saraga khumlai. Ine kanagi angang oigadage aigi nine. Ado makha tanadi hanglaklanu ai haisu hairaroi. Aina haininglibadi ai angang asi yokpa yamna ware aduna nang khara yokpiyo si haige haiduna laibani. Karem kathainaba manba wangang aduda mane ado saurakle hairai kadaidagi yu thaphamdagi angang ama khunduna poraklaga aibu yu ka haiba saradana. Ai angang ka khare nangi yu ngauba yauba ai ngamloi madugi oirabadi kanano yokningba thirucho. Manegi wangang aduda Kishore gi wakhal nungbang narami. Kana leitraba kanda mane na magi awaba mateng khara oigadra khalamba aremba tare. Mahak chak charaktri angang dusu mayade ising phawba taraktri. Kishore mathang kari tawba yai khanba haukhre. Ibechada haizaduna amuktang yenglubadi kamdawi. Kishore mathamoidu chaijaba haurai. Karigino ibechadu themge leitadana aina saudok luriba. Phare ama khangde
hotel da puthokduna angang adu sangom khara pithakpa tai machinga khara kange Kishore tapna haugatlakle tumliba angang adu amuk pamkhatle mamai di lukthana mane da hairai ine phare ai yaure angang asi asengba angang ni yu thakphamdagi porakpa angang natte ai angang si ngamnaba yokani aina waraba kanda aigi ini ama leiki mana mateng pangbiba yai haina khanduna nangina nakda lakhibani nangna adu yawna yaningdrabadi kamdongni Kishore tapna mangol adu kumtharakle chawraba sumang adu lanthorakle kuina udraba maya adu managanda munne yenghawi magi leikidraba mabung adu yamna malakpagum tawrai mane adu ahanbada tapna chatkhiba maya adu asum yengduna leirami mahaksu khanba hawraklami mana ngangkhriba wangang adu khara henkrabra kuina manegi mayumda lakhidabadagi tangna lakpa chak chara amasu pijadana tanthokhraba khanthabagi matam leitre tanaduna konthong wangmada Kishore bu khudang da pharami keso ngaikho imungda amutang changlakho watana kisi sauningba maithiba ninghanna batana lakhat khibana Kishore mamit adu I monganglami ai changlaroi thadu Kishore gi khanau phunkhre makha ngang khidre konthong lomda miyai chalaba khudai setpa nipa ama changlaklami amasung taunori badu karimate hek khangdana laurai Kishore natra nipa adu Kishore masak khangi magi mamani nipa duna amuk toibe irang langamni chak charam khiroi mane da onsinduna amuk chairami konthong sida nakhoi kaidoribano ngasaina changduna cha ising thongge leitaduna imai pema chahi 7-9 unadraba imakni ne nungaina firol hongduna pathau ngasi nongmani ni leiraga hallu mangonda phi sarambi aduda onsinduna hairai hey longo pora u pukhri dagi ro ani da uppangamra yenge imak la ine mane na angang adu lauraduna imungda pusinkhre Kishore changdaba yadaduna changlakle amu longup adu nupi macha adudagi lauraduna mama aduna amukka makha samtharai hey nipasi nangdi khangpot nate ne natai thoi itai kaune nakhoi amatta khangnadre do namagi mabung leikhidraba ibai nangi mama tolhangi macha nipani ne Kishore amuk onsinduna hairaklami ibungo Kishore nane na pokpa khwai ahal ni ne nupi macha ase Bishnupur College da BSc tammi haine nanganda yalamba khudai adu makokti yetsillaga mama adu chingkhai pangbada leiba pukhri adu tamna longuk paiduna prap chatkirami Kishore chaning tajadabasi maman angangi maramda hanglakadra haibasini adubu sukhangbu hanglakte angang adusu mane na hotnabibadagi kappaningai tawba amata tawrakhidre angang adu sangom pithakladuna imungda leiriba mayam aduna pamladuna nungaina sanaduna leire Kishore gi mane asisu macha leiribani mahaksu angang adu ururaga nungsiba poklami ngasai Kishore na haikhiba ine ama leiki warabakanda mateng pangbirakadra haibagi lakjabani haiba wahai adu mane gi thamoi onthokna sokhankhirami Kishore su mane adugi khwaidagi sonba maphamda China piruraba jani China aduna mane adugi thamoi adukki matik sokhankhirami madudi Kishore gi damakta ngamba makai hotnage khankhre chak chariba Kishore bu nungsina yenglai leikidraba mabung adu ningsinglaktuna mapi tage tawrai ngasai mana ngangkhiba mayam adu ningsingluraga onthokna ningamdaba ama poklakle tasengbasu mane aduna kalaktana natraga yeknabani khanduna natraga sirasanu narasanu haiduna thina ngangba natte madi yungaubnina mafam marang khangdaba angang ama khunduna porakpa oiramgadra khanduna nganglubani adubu Kishore na thamoi sokna khumlakpa pakhum aduna mane adugi thamoi ningamdaba hengatlakle Kishore dinga sai mane na tawkhiba mawong adu warauba pharamdri nungthil oirakpada mahakna hairaklami ine adudi ai chatlage bas nang hodaduna toklani mane na khumlei ngasi 5-10 ni dangdi leitharudana nangi dudi ngasai aina khara ngangki haiduna warauriba haibadura ine leiridana iyagi ngamba makai mateng pangani ngasai ayuk thengnakiba mabu thina ngangkiba mane aduna karambano aduga hauziki mane aduna karambano Kishore khandokpa ngamkhidre
ngasai ayuki mane aduna sangsar asi manghallage haiba bhairabi gi saktam aduga haujiki mane asina semgat sagat pige haiba mama amagi saktamni asumna thamuk phare mane adugi mayumda mawa manil naidana lerakpa Kishore angang adugi yokhat thakatnabagi paisa tanaba pambai thiba horami wana hotnarabada konthangda mahazan ama thengnaduna bus amagi driver oiba phangle thada lupa chahum kun manga di phangle mahazan aduna hairai madudi thabak pharakpagi matung ina talab hapkani talab aduna angang adu semnanaba mateng ama oire angang adu ham chawraktuna chen chongba ngamlakle nungsina baba haina kauba horakle Kishore na chapu manungdagi hinglakpani haiduna Sita tholami adubu mane nadi mingaudu pamjade haiduna Radha Pyari korami chahi 8 muk hairakpa aduwaidadi angang adu babagi nakta leige haiduna ningai tawba hore nongmadi matau aduda Kishore na maneda angang adu amuk purage haiduna nongma mapa macha Imphal da laktuna mayumda leiba horare matam kuinagi tungda achikpa yum adugi mapu amuk thunglare laikai gi mipum khuding makna Kishore gi macha chawpok ama purakle haiduna ngangnei adubu Kishore bu hangoi badagi kana matta yengbadi lakte kana amana hainei angang asi lakpadagi Kishore yu ngawba khara hankhre Kishore yum ama pura pale Sita su chak ising thongba thakpa ngamle Machana thongba chak charaga Kishore na harauna haije aikhoi ibemadi chak ising thongbadi Lakshmi du ngaire Sita su harauna mapada chak khabai ama hek hapthabirei mapana thabak chatkhraga mathanta leihowi mapa su mamdringai da halakna bohotne Sita lakpadagi Kishore yamna maram okle inkhol da su inchang napi khara hauba hore aduga Sita leiba haktaktagi lapthok naruraba amatta ngaizaraba manegi mari naksinna helakle angang aduna mapaga leikhingai dagi nungaitaduna mane aduna marak talaktuna Sita bu yengsinba lai yamna ngakpa amana ibecha su angang asi yengsinba lakpa horakle tasengna laigi mityengda yengba tarabadi angang asi ibecha na mi ohelakibani Sita masak matau phajabi nupi macha ama oirakle kuchudi mudang tawi School da lairik da thawai yawbuda maming chatlakle Kishore na Sita gi kuthi ama ihanki maduda yengbada phauruklami madudi angang asi mapok mai yamna phaba laigi mapok ta pokpa angangi chawraga mithoi mihenba ama oigani Kishore ne machanupi ne yum adu panbada Kishore gi awaba hapkatpada oirami ngasi gi loikhre hayengna kari oigani hangchitna kamdauba haiba arepa leitaba yombal haina zom yumbal telangaya hip haibadu thoklare Kishore da mathanta leiringai dadi asumna tawramde adubu machanupi bu khak khanghanba tawde Sita na magi mamasu mapasu pullaba Kishore bu yamna luna chana tawje hek hanjilakpada ising lumbiduna iruzahalli seba tawbi chalonbi Kishore gi apenba haibadu oirakle ma yokpada wakhibadu kaurakle Kishore su machanipi bu kumhai yengba kaya pubi luna tawbi Sita na tawge haibata yai nongma Kishore na nungsina hangi ibema nang hayeng chawraga kari oini Sita na khumlai doctor oini aidi Kishore na pena nokladuna hairame oini akhoi bemadi soidana doctor oini adubu nang metric di first division lakpa taido asumna mapa macha nokminnakhi Kishore gi thabakti nongma gi hapkatlei machanupi chawrakle khara waba koklagada boy khalame adubu madu natre Sita leisabi pharaklami masak matau phajabi ama oiraklami mapa yu ngawbagi machani haina mina tathi tawaina tawbigadra haibadagi Kishore na machanupi bu school dagi thinba amadi school kumlakpada okpa chatpa thabak amuk hapkatlei mapa machada leibe yumnina Sita su thabak kanna su nomba tawrami madugi su mathakta ningtham thadadi 7 period loiraga halakpadadi mamle kariguma kanda khara hek thenglakpa su yawi madum tawrabadi Kishore gi thawai yamna waje Sita lairikta nate sana khona pada su yamna haithoi singthoi bi ama oirakle school gi sports ta itat tatna prize kaya phanglei asumna
मिथोय मिहेनबगी लंबी असिदसु सीता यामना मांगजिल थारकले। मैट्रिक परीक्षा हाइदोकले। सीता फर्स्ट डिवीजन दा लाकपदा नत्तना लेटर अमसु चलमी। असिगुम्बा नुंगाइरबा पाव असिदा ममानबा कयाना सीताबु थागतपा लाखी। किशोरसु मचानुपीगी नुंगाइबा पावसिदा अवाबा कया कौरम्मी। सीतागी नुंगाइबा पाव असिदा थागतपा लाखिबसिंगी मनुंगदा अजित हाइबा नुपा मचा असिसु अमनी। सीतागा चही अमत्तदा मैट्रिक थामिनबनी। सीताना डॉक्टर तमगनी हाइबसिदा अजित हाइबा निपा मचा असिना पुकनिंग यामना थौगतलई। अखोगी कुमगी मरुप अमना डॉक्टर ओइरकपा हाइबसिदी अखोगी इमाइनी। कन्ना होटनबियु अखोइसु अंगम मतेंग पांगनबा सेम साजरे। अजित हाइबा निपा असि सीतागा यामना लोंदिनरकले। ममानबा कयाना सीताबु चाक कौरमी। ममानबी ममानबसिंगी ममाना लूना चाना तौबिरकपा ममानबीसिंगना मागी ममांगदा ममागा ओइनजबा पुमनमक अदु सीता अमुक्ता उद्रिबगुम ngaklammi। महाकसु खनबा हौरकी महाकि ममा लैरमद्रिबा करिगिनो। अमुक खंथरई मियोइबा हाइबसि सीबा नाय सिरमलबदि कमदौबा नत्रगा मसीसु ओइबा याब्रा मपागा खनखिबदगी लापदा लैखिबा ओइरमलबदि। पुंकक चाउरपा मतमदसु सीता वाखल असि कयारक खनख्रबनी अदुबु मपादा खक हंगबदि तौखिदे। महाकना खंगलकपा मतमदसु ममाना योगलमदे। नोंमा लमांगदोंदगी मपागा लाखिबा अदुगा मपागी युमदा लैबा हौखिबा पुमनमक असिदगी हेना महाक करिमता खंगदे। भुवन इंजीनियर मसामकनसु ngasi मपा मचाबु मचा फर्स्ट डिवीजन दा लाकपगिनी हाइदुना चाक कौरमी। हंदक मरक असि चाक कौबदा खुरक हांगद्रे। भुवन ngasi चीफ इंजीनियर ओइरे फना अहल ओइसिल्ले मागी नुपी अदुसु अदुमंगाय। मखोइगी मचानिपा अहल अदो चही 9 मुक सुरमलनी मपानदा कन्ना निंगाई तौरी। किशोरना खलई ngasi मखोइगी मचानिपा अहल असिना निंगाई तौरी अदुगा मखोइ मकना हेक पोखिबा सीता ngasiदी युंगाउबगी मचा ओइना ओइना मैट्रिक फर्स्ट डिवीजन दा लाकलबनी। करिगुम्बा युम असिदा लैजरमलबदी ममा असिना कयादा पेंजगदबा अदुदा नत्तना ngasi मागा सीतागा भुवनगी मयुमदा चाक चाबा लाकलिबसे भुवनगी मयुमदा लैजरमलबदी मीगी मयुमदा चाक चाबा चटपदा कारना मिनाई मिशनगा लोइनाना चटलमगदबनिदो। मचानुपी अदु निंथौ मचानुपीगुम लैजगदबदु सेमजिन बिद्रबा टेक्थरबा युमदा युंगाउबा मपा अदुगा लैरी तोलबीगुम। किशोर मचानुपीगी अफबत्ता ओहनबा पामी। भुवनदा वारी अदु लिथोकलबदी कमदौबा ममा असि हराउ मनखिबना वानथखिबे याय। भुवनदी कमदौगनी खंगदे अतै लाइरी सीतागा मागदी लापनखिबा ताबा नत्रा। यारोय अैगी सीताबु कनानसु पुबा यारोय अै कनागे हिंगदुना लैगनी। युंगाउबा किशोरना हिंगदुना लैरी मखै सीताबु कनानसु पुबा यारोय। नोंमै थाबगी मखोल अमना किशोर खंगप्रेक खंगदुना ममंग अदु काइरमी। भुवनगी मचानुपा अहल अदुना मंगोंदा ओनसिनदुना साननबा पिस्तोल अमना कापसिलंबनी। ओनथोकना चोंगलम चादबा अंगांगनी। किशोरना हंगलमी बोय नंगदी क्लास कया तमले। ममाना खुमलई कदाइदगी क्लासनो लाइरिक का निंगथिनिंगाइना तमु यापो नत्तेदा मपाना मोटेसोरीदा हेक थिल्ले। किशोरना अमुक खंथरई सीतासी मागी मचीनी अदुबु लाइरखरबा मागी युमदा लैरगा मिथोय मिहेलकली अदुगा निपा मचा असिना इना खुनखरबा मपागी मयुमदा लैरगा हौजिक फौबा लाइरिक फौबा तमद्री। भुवनगी नुपीना सीताबु लुना तौरमी महाक अंगांग नुपी मचा उबा यादे अंगाउबीगुम तौई चेनसिनदुना हेक कोली। ngasi mahakna सीताबु कोनबु कोनबने नानबु नानबने लूना चाना तौबिरमी। असिदा नत्ते यावसंग मै थादुना नुपी मचा मयामना संगु संगु हौनदुना जोयपर इल्लदुना युम युमदा नाकथेंग नीबा लाकपा अदुगा सोरोक्ता सेल मुनबा मतमदा भुवनगी नुपीना अंगांग नुपी मचासिंग अदुगी मतौ येंगदुना अंगाउबीगुम लैथोई। लैकागी मीसिंगना हाइनै मचानुपी अमतंग यावरबदी फगदबनी मदुदा येंगदुना अवा पोथाजगदबनी। मचानिपा अमखक्सी पोकलगा मखासु ताखिदरे। ngasiगी मतौ असिदा किशोरना ममा अदुदा हाइदोकनिंगबनी मदुदी नंगना लूना तौरिबा सीतादी नंगना पोकचबा नचानी अदुबु सीतागा मागा लापना लैबा ngamgadaba मांद्रे मदु हाइरुबा याद्रे। चाक चाबा लोइरगा मपा मचा हनमिनरकलमी। सीतागी मोपा भुवनगी मचानुपा अहल अदो
सुमांग साइकल मचा अंगांग अमा थौरदुना सानदुना लेहौवी किशोर खोई चटखिब उबदा अंकल बाय बाय हाइना लौहौवी भुवन की नुपीना मतौ अदु येंगदुना लेहौवी किशोर नोंगमदी सीता की खुंबंग अमलरोइदब वाहंग अमगिदमक सेम सारमी खल्ले नोंगमदी सोइदना लुरब वाहंग अदु हंगलरनी किशोर दी खंगदे मदुदी मचानुपीना लुरब वाहंग असी हंगननबगिदमक्ता महाकी चही 8 सुरकपदगी सेम साख्रबनी कयारकसु होनख्रबनी अदुबु मपागी मतौ अदु उरुरगा मपागी नुंगाइतबा अमा ओइगद्रा हाइबदगी तोखिबना कोंगाइनी अदुबु ngasiदी नुमित अदु लाक्ले नोंगमगी नोमाइजिंग नुमितनी किशोर चथोकनबगी थोइदोकपा अरुब थबक लेते का मनुंगदा अमोट अकाई सेंगदुना लेरमी सीतासु चंगलक्तुना यावरे किशोरना मपागी चही कुइना हांगलुद्रब उपु सारंग अदु हांगदोकलमी मपागी कोट लिचै फैजोम अमदी चे चांग मयाम अमसु लेरमी कोट अदुदा अतर गुलाब अकंबा अमसु लैपोप कायदना थेटलमी थाइना मपाना थेटकिबजाने अदुदा नतना ममाना सेटनरंबा फिगे फनेक उरिरै मचुगी फी मतेक फिदुप अमदी साल अनि अमसु यावरमी मपाना ओंथोकना चेक्सिना थमलंबनी अदुबु किशोरना पुमनमक अदु सीतादा पीरगा हाइरकलमी इबेमा नबोकना सेटनरंबनी नंग लोइना लौजरो सीता पुकनिंग नौथरकलमी यामना कपनिंगलमी किशोरना मथंगी उपु अमा हांगदोकलमी मदुदा थाइना ममाना सेटनरंबा नहा ओइरिंगेगी फी कया अमा लेरमी किशोर तपना तपना हाइगतलमी फियाम अदो फी मरक अदुदा थाइना मपागा नमिन्नबा ममागी फोटो अमा थेंगनरमी फोटो असिमक किशोर नोंग उख्रबनी महाक पुकनिंग नुसिरमी सीतादा उतलगा महाकना हाइरमी इबेमा अैगी इमा बाबानिदो नंगिदी अबोका इपुबोकनी सीताना फोटो अदु नांथोकपिरमी महाकी मपुकनिंगदा नोंगलै नुसित अमा हौरकलमी बाबागिदी ममा अमा लेरमी अैगिसु अमा लेफम थोक्तब्रा वहांग असी हंगे हाइना महा कयारक खनख्रे अदुबु मपागी नुंगाइतब ओइना थोकद्रा खंदुना हंखिदबनी ngasi mahak yamna pukningda waraurakle karigino mapana ngasi phawba mama masa khanghandribase chap chare hangba matam sita sem saraduna ngai hakle adudagi khanghai haidokirami baba aigi ima kanano किशोरना मिकुप अमतंगदी करी तौगदगे खंगदे अदुबु थंगनबा मिकुप अमदा ममाइदु इहाय हाइगतपा तौदना हाइरई कानदबुदु ngang लेरनु अैगी थबक असी खरा यावगेरा नत्रगा मपानदा चटखरो सीता ngasiदी हनबा लेत्रे अमुक इतप तपना वहांग अदु अमुक हंगलक्लमी बाबा से हाइरओ किशोरगी नुमित सूर माले पोट लोइसनबा तोक्तुना चौकरी अमदा तपना फमथरमी महक वखल अमदा उंगदुना लेरी वहांग असिमक नोंगमा महकना मपादा हंकी बाबा इमा कदाइदा चटखरे मपाना खुमकी इचागी इमादी उपु मनुंग सिदा लई नोंगमा यंगहनगे किशोरना इमा पीद्रबदी चाक चारोय हाइना लेख्रबदा मपाना उपुगी थोंग हांगदोक्तुना मपागा नमिन्नबा फोटो अदु उहनकी अमसोंग मपादु माइथिरबा मी अमगुम लेपकी नुमित अदुदगी किशोरना मपादा वहांग अदु अमुक हंगबा तौखिद्रे ममाना योलक्तब किशोर कनागी मफमदगिसु नुंसीबा फंगलक्ते अदुना महाक कनागी मफमदगिसु नुंसीबा फंगबा पामदे महाकना कनाबु कीबा लेते संसारगी करिगुंबा पोत्सक अमतदा महाक नाचुंबा लेते कागनी हाइबगिसु मथोय काबा लेते तागनी हाइबगिसु नुंनांबा लेते अदुबु अदुगुंबा किशोर ngasiदी करिसु लेतबी नुपी मचा अमगी वाहंगदा चंगक माइंगकनरे बाबा चा लोला उरा फमलमु चंगांग लोलके सीता थोखिरमी किशोरना कादुगी मथक मखा इकोय कोयना येंगलई मपागी उपु सारंग ममागी मिंगसेल चनबा अवांगबा अलमारी मदुदा पाखंगबगी मोंग अमा हटले ममित अदु चरिक अरंगबा अमना हटपनी किशोरबु चागदबगुम येंगलकपगुम तौरी मनाक्ता लेरिबा टेबल अदुदा सीतागी लारिक मयाम फजना लोइसिंदुना लई काचिंदा फौ हापगी बोरा मयाम पैरी मची मचीदा उचीना लेचाक हनगलकली किशोर मागी फमुंग अदुदा येंगलई मतम कुइना लोइसिनबिबा लेतबा चाइरंबा मागी फमुंग ngasiदी सीताना फजना लोइसिंदुना थमलमले
ꯐꯖꯅ ꯂꯣꯜꯂꯕ ꯃꯣꯟꯀꯨꯝ ꯑꯃꯁꯨ ꯀꯨꯞꯂꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯕꯗ ꯈꯔ ꯋꯥꯅꯗꯤ ꯊꯣꯛꯏ ꯏꯃꯨꯡꯒꯤ ꯑꯅꯧꯕ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇꯁꯨ ꯂꯥꯡꯁꯤꯟꯕ ꯉꯝꯗꯦ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯊꯥꯏꯅꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯜꯃꯤꯔꯥ ꯐꯤꯌꯥꯟꯈꯣꯛ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯥꯏꯋꯨꯗꯀꯤ ꯂꯤꯅꯣꯂꯤꯌꯝꯒꯤ ꯁꯟꯃꯥꯏꯀꯥꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛꯀ ꯌꯦꯡꯅꯔꯨꯕꯗ ꯏꯑꯣꯟ ꯑꯣꯟꯅ ꯇꯩꯅꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯀꯦꯁꯣꯔ ꯌꯦꯡꯂꯛꯏ ꯔꯪ ꯊꯥꯕꯤ ꯈꯣꯠꯄꯤꯕ ꯇꯧꯗꯕꯅ ꯑꯃꯗꯤ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯗꯕꯅ ꯄꯨꯝꯅꯃꯛ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯁꯤꯂꯤꯡ ꯃꯊꯛꯇ ꯌꯦꯡꯂꯛꯏ ꯂꯩꯀꯥꯡ ꯃꯌꯥꯝꯅ ꯍꯩꯅꯧ ꯖꯣꯝꯅ ꯆꯔꯣꯡ ꯆꯔꯣꯡ ꯑꯩꯈꯣꯏ ꯇꯥꯒꯗꯣꯔꯦ ꯍꯥꯏꯕꯒꯨꯝ ꯄꯤꯛꯂꯕ ꯃꯈꯣꯛ ꯑꯃꯗ ꯄꯥꯟꯕꯒꯨꯝ ꯂꯩꯔꯤ ꯀꯤꯁꯣꯔ ꯂꯩꯀꯥꯡ ꯑꯗꯨ ꯀꯟꯊꯕ ꯇꯧꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯟꯊꯒꯗꯕꯁꯨ ꯇꯜꯂꯦ ꯃꯤ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯊꯧꯑꯣꯏꯗꯅ ꯃꯤꯔꯥꯡ ꯂꯣꯟꯗꯨꯅ ꯁꯥꯟꯅꯔꯤ ꯀꯥꯡ ꯑꯃꯁꯨ ꯃꯤꯔꯥꯡ ꯑꯗꯨꯗ ꯊꯨꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯤ ꯃꯤ ꯑꯗꯨꯁꯨ ꯀꯥꯡ ꯑꯗꯨ ꯆꯥꯕ ꯇꯜꯂ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯆꯨꯝ ꯑꯃꯁꯨ ꯇꯨꯃꯤꯟꯅ ꯀꯨꯝꯃꯩ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯏꯖꯤꯟꯗ ꯁꯦꯟꯗ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯈꯠꯅ ꯈꯠꯂꯛꯂꯦ ꯀꯦꯁꯣꯔꯗꯤ ꯉꯁꯥꯏ ꯃꯈꯩ ꯄꯥꯎꯈꯨꯝ ꯑꯃꯠꯇꯪ ꯊꯤꯕ ꯂꯥꯛꯅꯔꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯁꯤꯇꯥ ꯆꯪꯂꯛꯂꯝꯃꯦ ꯃꯄꯥꯗ ꯆꯥ ꯄꯤꯔꯛꯂꯦ ꯆꯥꯗꯨ ꯌꯦꯡꯂꯗꯨꯅ ꯀꯦꯁꯣꯔ ꯑꯃꯨꯛ ꯈꯜꯂꯛꯂꯦ ꯁꯤꯇꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯥ ꯂꯣꯜꯂꯛꯀꯦ ꯕꯕꯥ ꯍꯥꯏꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯤꯇꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯄꯥꯅ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯀꯦꯁꯣꯔꯅ ꯈꯜꯂꯛꯏ ꯑꯁꯨꯝ ꯍꯥꯏꯗꯣꯛꯂꯕꯗꯤ ꯀꯝꯗꯧꯏ ꯅꯪꯒꯤ ꯅꯃꯥꯗꯤ ꯏꯅꯥ ꯈꯨꯟꯕ ꯚꯨꯕꯣꯟꯒꯤ ꯅꯨꯄꯤꯁꯤꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩꯕꯤꯅꯤ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯔꯕꯗꯤ ꯁꯤꯇꯥ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯀꯦꯁꯣꯔꯅ ꯑꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯂꯝꯃꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯄꯥꯗꯤ ꯑꯩ ꯅꯠꯇꯦ ꯏꯅꯥ ꯈꯨꯟꯕ ꯑꯣꯐꯤꯁꯔ ꯚꯨꯕꯟꯅꯤ ꯀꯦꯁꯣꯔ ꯍꯥꯏꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯁꯤ ꯅꯠꯇꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯇꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯥ ꯏꯄꯥꯅ ꯌꯣꯛꯇꯗꯨꯅ ꯅꯪꯅ ꯌꯣꯛꯂꯤꯕꯅꯣ ꯍꯪꯂꯕꯗꯤ ꯑꯗꯨꯗꯒꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯗꯨ ꯂꯤꯕ ꯇꯥꯏ ꯑꯗꯨꯒꯤ ꯐꯜ ꯑꯐ ꯐꯠꯇ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯄ ꯌꯥꯏ ꯃꯗꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯀꯦꯁꯣꯔ ꯈꯟꯊꯕ ꯉꯝꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯇꯥꯛꯂꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯇꯥꯛꯂꯨꯕ ꯇꯥꯏ ꯃꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯥ ꯃꯗꯨ ꯍꯦꯛ ꯇꯥꯛꯂꯨꯕꯗꯒꯤ ꯁꯤꯇꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯕꯗꯤ ꯐꯔꯦ ꯅꯠꯇꯗꯨꯅ ꯑꯩ ꯆꯠꯂꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯃꯥ ꯃꯁꯛ ꯇꯥꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯒ ꯀꯦꯁꯣꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ ꯑꯗꯨꯕꯨ ꯅꯪꯒ ꯍꯧꯖꯤꯛ ꯎꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯇꯦ ꯃꯥꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩꯗꯣ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩꯕꯤꯅꯤ ꯁꯤꯇꯥ ꯃꯃꯥ ꯂꯩ ꯇꯥꯕꯗ ꯈꯔ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯍꯪ ꯍꯪꯕꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ ꯕꯕꯥꯒ ꯏꯃꯥꯒ ꯈꯠꯅꯕ ꯂꯩꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯀꯦꯁꯣꯔ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯦ ꯁꯤꯇꯥꯒꯤ ꯄꯟꯊꯕ ꯂꯩꯇꯅ ꯇꯛꯁꯤꯜꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯨꯕꯨ ꯅꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯗꯥꯛꯇꯔ ꯍꯦꯛ ꯑꯣꯏꯕꯒ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯪꯅ ꯗꯥꯛꯇꯔ ꯑꯣꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯅꯃꯥꯒ ꯎꯅꯅꯕ ꯁꯤꯇꯥꯅ ꯍꯟꯗꯛꯇꯤ ꯃꯈꯥ ꯍꯪꯂꯛꯄ ꯇꯧꯈꯤꯗ꯭ꯔꯦ ꯀꯤꯁꯣꯔꯁꯨ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯔꯕ ꯋꯥꯍꯪ ꯑꯗꯨ ꯄꯥꯎꯈꯨꯝꯈ꯭ꯔꯦ ꯀꯤꯁꯣꯔꯅ ꯆꯤꯛꯂꯕ ꯀꯥ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯂꯤ ꯋꯥꯈꯜ ꯃꯣꯜ ꯃꯣꯜ ꯈꯜꯂꯛꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯦꯁꯣꯔꯗꯤ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯝꯕꯅꯤ ꯌꯨ ꯊꯛꯂꯒ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯆꯠꯆꯔꯝꯕ ꯑꯗꯨꯒ ꯀꯦꯁꯣꯔ ꯑꯃꯝꯕ ꯀꯥ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯥꯡꯕ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯆꯤꯡꯌꯥ ꯇꯝꯌꯥꯅ ꯍꯦꯟꯅ ꯍꯩꯅꯖꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯏ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯣꯇꯦꯜꯗ ꯐꯝꯗꯨꯅ ꯆꯥ ꯀꯞ ꯑꯃꯠꯇ ꯊꯛꯅꯕꯒꯤ ꯃꯇꯝ ꯁꯪꯖꯗꯦ ꯃꯌꯨꯝꯗ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤꯕ ꯁꯤꯇꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯀꯤꯁꯣꯔꯅ ꯆꯥꯎꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯗꯨ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯗ꯭ꯔꯦ ꯁꯣꯏꯗ ꯉꯥꯝꯗꯕꯇꯅ ꯃꯐꯔꯦꯀꯣ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯜꯂꯛꯄ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯗꯅꯕ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯀꯅꯥꯒꯨꯝꯕꯅ ꯁꯤꯇꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝꯅꯕ ꯇꯧꯕꯗꯨ ꯀꯤꯁꯣꯔ ꯒꯨꯟꯗꯥꯅꯤ ꯒꯨꯟꯗꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯝ ꯇꯧꯕ ꯉꯝꯗꯦ ꯁꯤꯇꯥꯒ ꯌꯥꯝꯅ ꯂꯣꯟꯗꯤꯟꯅꯅ ꯇꯤꯟꯅꯕ ꯃꯤꯗꯤ ꯑꯖꯤꯠ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯤꯁꯣꯔꯒꯤ ꯊꯃꯣꯏꯗ ꯅꯣꯡꯃ ꯂꯥꯛꯉꯝ ꯐꯥꯉꯝꯗꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯊꯣꯔꯛꯈꯤ
Sita mahaki mityen karal lalhaningde machanupibu asukki matik nungsikhre madudi Ajit hairiba angang asiga londinnarakpa ubada magi kuina tumduna laikhraba yeina sunabagi mihul adu khanghaudana kangakpagum tawrami mahakna wana mi ohelakhraba Sita mangondagi munkhibagum sauningbana khangba ngamlamde magi asawbadu tapna namthajaki maramdi Sita bu nokhena harau tayamna leihanba mahak pamki Ajit kaloinana leirabadi Sita yamna harau tayamna leibagum tawi Madu yengduna Kishorna magi asawbabu namthazarami mahaknabu pamlabadi nungairabadi Ajitna lakpa thingba kawba leiraroi khankhre Kishor machanupina college kaba uraga onthokna penjai mahakti college kabagi nungaiba punsi adu phangkhidrabani adugumba mahakki machanupina ngasi college kare kayada nungairaba leirabasu leitrabasu Kishorna Sitagi hero cycle ahanba phanek phirol ahanba amadi machanupina inbada pakchai haiduna Taj Mahal hatpa phi moirang phi wangkhai phi makhal makhal leibirami Kishorgi mamana thanamba khudop adu Sitana amuk khulle likkon Sitagidi Kishorgi mamana thanamba mayam aduna lem pamna konare babokna thanamba hainazom pareng ngangoi pareng pumnamak magi oire Kishor yu phana ngaudunasu juar phana sanadunasu masak khangaudraba mama aduna thamlambani khanbana nungsina lotuna thamjarambani ngasidi pumnamak puthokduna machanupida pithokle nauna college kabagi khungupti high heel natrabadi yade haiduna mapa macha punna chatuna leminarure pung mapal nangnabu hotnaduna Sitana kena nana thokjarai machanupina chanang tharaba moirang phi hatpa inapi angauba illaduna masammana jinghi luraduna sana machugi phanek setladuna ahanba cycle adu induna roll gold ki ghari ama khudang da siraga practical boy ama yepladuna haidorakpadi lai machamuk phajai Kishorna nongmata kawba leite Sita nongma sirubadagi halakpani maru amadagi chongthorakpada ngairiba maton aduna mapambi oirakduna ngasidi masamareng phallaba upal ama oire mapal satle Kishorgi cheksingadaba matam yaure khanghaudaba mikup amada mapalda til tongba haukrabadi phajakhraba mapal aduda mapung pharaktuna mahai yalhanba ngamde arembada tilgi machinjak oiduna toi Kishorgi mane ado Kishorgi awaba ubadagi matam khara leibige haiduna lakpadagi mahak awaba kharadi kokle imungi chak ising manena tawbibadagi Sita lairi khara auraijaba phangjare Kishor thabak kumlakpaga machanupina semjaba leikol macha ama leibadu ising chaibi nongmatang hek soihobada wa thoknaribani kautthokloba numitta ahing haugattuna ising chaibanu kongaini Kishorgi mongsong malamba ingkhol adu ngasidi nongma nongmagi phajaba hengatlakle aduda nattana Kishor yungaubagi yum haiduna kanamata changba hangoirambado yum adu ngasidi Sita college kangaidagi mamanabi kaya changthok changchin tawba hore Kishorna asumna khanki madudi magi mayamne inthokpireba yum adu laukhatpinaba Sitasi Ishwarna magi da tharakpa oiramba yai Sitana practical class yaururaga halakpa hek hek thenglai aduga Ajitna soidana thilai Kishor makhoi anigi matau ururaga ningsinglai magi adungai gi haukraba punsi wari adu masu metric phawba tamhawi matam aduda maga khwaidagi chana chinana leirambi nupi leirami Kishor matam asuk kuibasi ningsingba talladuna ningsingdrabani ngasidi ningsingdaba ngamdre masu asumna hek hek school kumlakpada nupi adubu mayum phawba hek hek thinbirui asumna mahak thiluraga halakpada nungaiba pukningsi haifam khangdabani naton chabina thanna satpa makhoigi sambal ado April thagi loirakpada onthokna phajakhrabani sambal adugi manakta ngairaga nongma makhoi ani haunaduna chairau ching kakhibani maduda mana waraduna sor matat matat holaga Kishorna ikai ikai mayama mangda magi makut sambibado thamoida mathum marang kasu haukibani maton yauraga mana ising khaurangi haibada glass ta paisa tara tara piraga yolamba ising leiraga thakmina khibado
Kishore na hana khanki nongma makhoini punna anauba punsi ama semgani adubu madu oithokidre. Nokningba kapningba ningamdaba tana thanna yaukraba wari ado Kishore mathang ningsinglakle. Kada prap changduna kuina hangludraba che chang hapa upu ado hangdoktuna che mayam ama puthorakle. Mathang phakatpa horaklami che ado loina prok laure by airmail thaba chithi ngaktani. Kishore makhumda yenglaga nokphet tawi tapna ahanba thengnaba chithi khaw aduda ngaihak yenglaga nokphet tawi chithi khaw adu hangdoklami maduda asumna irami my favorite hero nahak hausik phoba sawba toktribara aina nangonda yenghanba Christian gi lairik ado uraga nahak yaningdaba kayadu sengna uba phangi adubu aina wasaktuna haiba ngami nangi mayokta kariju thabak amata tauge haina khak ningkiba leite aina nangonda yenghanba lairik singdo karamna phangkibano haibagi wari kayasu leibani nanguna tasengna haribasini ai tasengna jisu ninge haibagi damak natte angauba phizolna leitengba sister singa marup sananabagi damaktani aikhoigi college ki class aduda sister ama yauri maming Joshila kawi mabuk yamna phai aikhoigi class aduda mahakanaga sumarup sanadi aigatani aina mangonda hai nangna aibu nungsirabadi aibu English khara tambiyu masu aina thamoi sengna haibududa harauna yabikhi mahakna hai thangja amasung nongmaijing khudingi church da lau aibu English tambigani aduna aisu karigumbada asangba mikupta sister gi manakta chatli nangonda yenghankiba lairik sing ado mahakna present torupani adubu aisu makhoiga tinarubanina makhoigi apamba kharadi tawba tabani aina hai ai Christian yamna pami nongmadi aisu phingau setpi sister adugi saktam adumak oirakani aigi wahai singdu tabada makhoi luna tawba helakhi nongma khakti sister na church da lai khuramba laktaba yade haibadagi ai chatlui mafamdi maningda leiba church adudani makhoi nongmaijing numit khudingi lai khuramba chatli aidi makhoigi matauda yamna nungaiba ama poi makhoina English mayek sing adu sur haplaga isai oina sai tasengbadi maitegi bamona lairik tabada mayek singdu isai oina sakpa gumbani maitegi chatnabigum makhoisu hairuk katli akoiba angauba mithai gumba ama lai khuramba loiraga mi khuding makchai yamna kuina lai khuramde pung ama makhai gumbani nongmatang nangsu urabadi khangani sister na aibu sanglabadi nongmaijing khudingi lau hai adubu ai thoina chatlude sister maitai role hainingi haibaduda aina kharasu tambi loina haihanba ngambagi wafam natte mahak khara phaudi maitai role thokle sister ayamba aiga khangne makhoina aibu BA pass tawbaga manipuri oja oibiyo hai aina soidana oigani khumki tasengna makhoiga tinarubasi anobo sangsar amagum tawi adubu sister sing tinarui haibana nangbu khak kauthu haiba yade church da theliba khadang da koitana leitinglaba Jishu gi murti bu uraga aina nangbu hekta ningsingi saktam adumak nahak ka haiphet manabagum ningi khutsa tara lonaduna Jishu bu khurumjaba khuding nangi yai phabatabu ningjai yengo Kishore ngasi di meragi purnima numit nito thabalsu angakpa phangna ningthijai yamna nungairaba matamni aidi pukningda awaba wakhal kaya leikhibana nungairaba ahing ase tumdana lenba taki thamoi nungi wakhalna khudum chankhibana thotlaba phamung ase tingkhangumna yure adubu nungai yai phaba nangdi adum ningai dana yahip talamgani ningi ninghanaba leitana atiyada paikhatlu thagi leibakta su ngahak poithu aduga aingonda tambiyu awa nungai wari adu nahaki na thauna phaba nungai raba wari sing adu tanabagi damakta ngasi su ai hinglibani nong manangi phazaraba sana sangai manungda maharani amagum leiba phangjagani soidana raja amagi tofam thokpa phizolna leitinglaba nangi saktam ado uba phangjagani asigumba asa sing sidagi hena nungaiba amuk karamba leigani
सागꯠचरिबा आसागी दलान पुंबा नंगी नतेंग नत्तनदी मपुंग फाबा ngamloi चिंबान थोंगना फोंदोक्त्रबसु हंगली तत्तना पुकनिंगना नंगबु आइगी इतेंग पांगबिरोइद्रा अपंगबा आइबु लमजिंगबिरोइद्रा किशोर नंगबु इमितसिना उबा फंगद्रबा मफम कयादा लोत्तुना पुंसी लेलगे खल्लिबरा करिगुंबा लेलुबा तारबसु अरापा मिरैबाक्ता नंगबु थीबा चटकनी करिगुंबा नंगबु थीबा चटपदा गोदावरी तुरेलगी खोंबांदा जुवार कारकपा मतमदा तोरबानगी मोंसोंगदुदा लैबा नापल चावरबा नोंसा अदुना आइबु सराक तमखिबा याय असिगुंबा ओइथोकपा याबा थौदोक असिमक थोकपा तारबदी खंजगनी वाखलसिना नंगबु नुंसीबगी लमन सिंगबा सकले नंगबु फहंजनिंगबा मिथोय मिहेन हनिंगबा आइनी नंगी हाइबदुगी मखादा थारिबा मिंग अदु किशोर येंगनिंगद्रे किशोर मुन चिठीदुदा येंगी गायहाक अदुदगी करी खलकलबनो खंगदे मचेत मचेत ताने सेगाइख्रे अमसुंग अतै चिठी मयाम अदुगा लोइनना फुंगा ताना लाकले मैखेत खुल्लदुना चिठी सिंग अदु लोइना अमममता मै थाबा होरकले चही 25 सूरबा चिठी ngaktani नोंमा मागा नुपी अमगा नुंसिनरिंगै वानी किशोरना पाखिबा चिठी अदु नुपी अदुना अदुंगै इरकपनी नहान मखै चिठी अदु किशोरना चेक्सिनना थंबनी अदुबु अमुक थंबगी कानद्र माले लोइना मै थादोक्रे किशोर नुपी अदुगी ममिंग अदु निंगसिंगनिंगद्रे चिठी असि नुपी अदुना किशोरदा पिरंबा अरोइबा चिठीनी मतम अदु किशोरदा मैट्रिक पास तौरगा मखा तमथद्रे नुपी अदुदी कॉलेज काखरे किशोरबु मखा ताना मिंग चंदुना तमथनबा कयारक हाइखी किशोरदी मतमदुदा हाइनिंगबा अमत्ता लैत्रे लाइरिक तंबगी कानबा ममानबा तिनबगी नुंगाइबा पुमनमक अमत्ता लैत्रबोय खनख्रे नुपी अदुना कॉलेज कारकपगा अनौबा नुंगाइबा आशा कया किशोरदा फोंदोरखी अदुदा नत्तना मागी वांगलबा आशा पुमनमक तारुबदा किशोरदी मसा मथंत पिक्सिनजरकले किशोरगी पुकनिंग थौगतपिनबा कनामत्तसु लैखिद्रे मपा लैखिदबा था मसिंग यामलकले किशोर ngasiदी मागी पुंसीगा अदुंगै पुंसीगा चांगदमनरई मैट्रिक हेक पास तौरपदा किशोरना उखी ममानबा मयामना नौना कॉलेज काबगी साइकिल अहनबा सना खुदोप घड़ी टेरिवुलगी खोंग्राव फुरिट स्वेट की खुंगुप लाइरिक अहनबा ngamna लैनख्रे मखोगी ममा मपासिंगना अंगांग ओइरिबे किशोरसु मदुगी आशा तौखिबनी अदुबु कनाना मागी निंगलिबदु थुंगहनबिगनी मदुदी लाइरदुना माना मैट्रिक पास तौबगी थागतपिनबा कना अमा फौबा लैखिदे मपाना सिनरंबा ममागी लिक कॉल पुंगनमक निंगसिंगलक्लमी अदुबु मपाना सिरमदाइदा काइथोकनु हयेंग मसु नुपी यावरक्लबदी मंगोंदा पियु हाइरम्मी असुमना लाइरिक मखा अदुम तमखिद्रे सीतादी मागिदी थोइदोकपा निंगबा थुंगदबा लैत्रेको किशोर मतम अदुदगी हौना हैंडीमैन अमा ओइना असम चटपा यावबा हौखी नोंमा महाकना नुपी अदुदगी चिठी असि फंखिबनी मतम अदु नुपी अदु कॉलेज कारे नुपी अदुना महाक ख्रिस्तान धर्म यामना पांबा पोकले महाकना धर्म ओनिंगबगी वाखल अमसु फोंदोखी किशोरदा ख्रिस्तान की लाइरिक खरा अमगा येंगहलमी किशोर पुकनिंग यामना सोखी अदुबु करीमता सकफम ओंदना हाइखी नंगी अपांबदा अइना करीगी येतलुगदगे अदुबु ख्रिस्तान धर्मना लाखतखिदुना अइबु कावकी लाखिनिको पुमनमक्सि निंगसिंगलुरगा किशोर यामना नोकनिंगलकले फमुंगदा चंगले गायहाक तुमथबा याब्रा येंगबा ओइना सीताना बाबा बाबा हाइना लाउदुना चेंसिलकपदा किशोर खंगप्रेक खंगना होगलकले सीताना कप अमा उतलदुना हाइरई बाबा कॉलेज दा डिबेट यावरुबदा आई फर्स्ट तारे तू कप से आइना फंगलिबा मचानुपीना फर्स्ट तारे हाइबदुदा किशोर इंगक ngakle हाइफम इखंग खंगदुना हाइरई कदाय येंगेने ओंथोकना लंगलेदा किशोर चंगकनना लैरे मने बु कौरदुना हाइरई इने येंगुने नसुना फंगललिबसे मने अदुना हराउबना लोइरम्मी कदाय राधा प्यारीना फंगलई हाइबदुदी सीताना हाइरई अबोक इमानबा खरसु यावरी चाना थकनबा खरा तौबियु किशोरगी मनेना चा लोलदुना मसूगी ममानबा मयाम अदुगी होटनरी मयाम मरक्तगी लांगबा इहेन हेलिबदी अजित हाइरिबनी पामचा असिनी अहिंग अदु चाक इसिंग चानरदुना मही मही हिप्पा चंगनख्रे सीतागी कादी अवांग थंगबदुनी किशोरना मयाय अदुदनी मनेना चाकसंगदा हिप्पी फमुंगदा हिपना हिपना सीताना खल्ली
ꯑꯩꯒꯤ ꯏꯃꯥ ꯑꯗꯨ ꯏꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ? ꯀꯤꯁꯣꯔꯅ ꯍꯤꯞꯅ ꯍꯤꯞꯅ ꯈꯟꯈꯤ, ꯁꯤꯇꯥꯁꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯚꯨꯕꯟꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯌꯥꯗ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ, ꯃꯃꯥꯗꯨ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯀꯣꯜꯅ ꯄꯨꯖꯔꯛꯄ ꯅꯥꯎꯁꯨꯝꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫